ꯃꯩꯇ꯭ꯔꯄꯥꯛꯀꯤ ꯅꯤꯡꯊꯧ ꯊꯧꯉꯝꯕ ꯍꯣꯏꯗꯨ ꯅꯣꯡꯆꯨꯞ ꯂꯩꯕꯥꯛꯇ ꯂꯥꯛꯄ ꯑꯁꯤ ꯉꯁꯤꯒ ꯊꯥꯔꯒ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯔꯛꯂꯝ ꯑꯁꯨꯝꯅ ꯃꯈꯣꯏ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯗꯨꯅ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏ ꯃꯇꯝ ꯑꯁꯤꯗ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯂꯒ ꯄꯣꯊꯥꯔꯒ ꯂꯩꯔꯝꯃꯤ ꯃꯃꯥ ꯂꯩꯃꯔꯦꯝꯕꯤ ꯅꯍꯥꯟꯗꯒꯤ ꯂꯥꯛꯂꯤꯕ ꯈꯣꯡꯆꯠ ꯑꯁꯤꯕꯨ ꯀꯔꯝꯍꯥꯏ ꯇꯧꯒꯦ ꯋꯥꯕ꯭ꯔꯥꯅꯦ ꯏꯅꯤꯡꯊꯧ ꯋꯥꯕ ꯑꯣꯏꯗꯦꯗ ꯑꯩꯗꯤ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯏ ꯅꯨꯡꯉꯥꯏꯕꯅꯤ ꯅꯨꯡꯉꯥꯏꯕ ꯂꯝꯕꯤꯗꯅꯤ ꯑꯩꯅ ꯄꯨꯔꯤꯕꯁꯦ ꯄꯥꯕꯥ ꯅꯣꯏꯅ ꯃꯃꯥꯡꯗ ꯆꯠꯄꯗ ꯀꯩꯔꯦꯜ ꯀꯩꯖꯥꯎ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯃꯐꯝ ꯑꯃ ꯐꯥꯎꯔꯒ ꯆꯠꯄ ꯃꯄꯥꯗꯣ ꯌꯧꯔꯛꯇ꯭ꯔꯤꯕꯣ ꯏꯆꯥ ꯉꯥꯟꯕ ꯃꯗꯨꯒꯤ ꯃꯄꯥꯗꯣ ꯂꯥꯜꯂꯔꯣꯏꯗ ꯃꯗꯨꯒꯤ ꯃꯄꯥꯗꯣ ꯐꯥꯎꯔꯒ ꯆꯠꯄ ꯂꯝꯕꯤꯗ ꯑꯩꯈꯣꯏ ꯆꯠꯂꯔꯣꯏ ꯑꯗꯨ ꯄꯥꯕꯥ ꯃꯐꯝꯗꯨꯗ ꯀꯩꯔꯦꯜ ꯀꯩꯖꯥꯎꯁꯤꯡꯗꯨꯕꯨ ꯃꯁꯤꯡꯕꯨ ꯀꯌꯥꯝ ꯂꯩꯒꯦ ꯃꯁꯤꯡꯗꯤ ꯊꯤꯉꯝꯗꯅ ꯂꯩꯔꯝꯒꯅꯤꯗ ꯍꯧꯖꯤꯛꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯌꯥꯝꯃꯝꯒꯗꯕ ꯃꯥꯜꯂꯤ ꯄꯥꯕꯥ ꯁ꯭ꯋꯥꯏꯗꯗꯤ ꯌꯧꯔꯛꯑꯣꯏꯗ꯭ꯔꯣ ꯌꯧꯔꯛꯑꯝꯕꯁꯨ ꯌꯥꯏꯗ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯂꯥꯛꯄꯗ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯄꯥꯈꯠꯅꯤꯡꯉꯥꯏ ꯑꯣꯏꯗꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯤ ꯃꯁꯤꯡ ꯑꯣꯟꯊꯣꯛꯅ ꯌꯥꯝꯂꯤꯕ ꯑꯁꯤꯗꯤ ꯀꯩꯔꯦꯜ ꯀꯩꯖꯥꯎꯁꯤꯡꯁꯨ ꯃꯤ ꯌꯥꯝꯕꯒꯤ ꯃꯤꯅꯤꯟꯈꯣꯟꯁꯤꯅ ꯀꯤꯗꯅ ꯆꯦꯜꯂꯝꯃꯅꯤ ꯂꯥꯛꯑꯝꯃꯁꯨ ꯑꯗꯣ ꯏꯃꯥ ꯃꯈꯣꯏꯅ ꯂꯥꯛꯑꯁꯨ ꯅꯆꯥꯗꯤ ꯀꯤꯕ ꯄꯣꯛꯇꯦꯗ ꯃꯃꯥ ꯅꯈꯣꯏꯒꯤ ꯅꯨꯄꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯒꯤ ꯃꯈꯣꯏꯒꯤ ꯇꯨꯝꯅ ꯍꯤꯞꯅꯕꯅꯦ ꯁꯪ ꯃꯆꯥ ꯑꯃ ꯁꯦꯝꯅꯕ ꯑꯃꯨꯛꯇ ꯈꯪꯍꯜꯂꯨꯔꯣ ꯃꯐꯝꯁꯤꯗ ꯂꯦꯛꯑꯁꯤ ꯍꯥꯏꯔꯤꯕ꯭ꯔꯣ ꯏꯅꯤꯡꯊꯧ ꯍꯣꯏꯅꯤ ꯃꯃꯥ ꯀꯩꯗꯧꯔꯨꯅꯤ ꯅꯨꯃꯤꯠꯁꯨ ꯇꯥꯗꯣꯔꯕꯅꯤ ꯑꯗꯨꯗꯤ ꯈꯪꯍꯜꯂꯨꯔꯒꯦ ꯏꯅꯤꯡꯊꯧ ꯉꯥꯟꯕ ꯅꯌꯥꯝꯕꯗꯤ ꯀꯗꯥꯏꯋꯥꯏꯗ ꯂꯩꯍꯧꯒꯦ ꯃꯥꯕꯨ ꯂꯥꯟꯃꯤꯁꯤꯡ ꯌꯦꯡꯁꯤꯜꯍꯧꯕ꯭ꯔꯣ ꯄꯥꯕꯥ ꯑꯩꯈꯣꯏ ꯇꯥꯃꯣꯆꯧꯗꯣ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜꯁꯤꯡꯒꯤ ꯂꯨꯆꯤꯡꯕ ꯃꯆꯥꯁꯤꯡ ꯑꯗꯨꯒ ꯄꯨꯟꯅꯤꯅ ꯇꯧꯍꯧꯕꯅꯤ ꯐꯔꯦ ꯑꯗꯣ ꯅꯪꯅꯦ ꯅꯣꯡꯁꯥ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯠꯂꯣ ꯑꯗꯨꯒ ꯅꯣꯡꯁꯥꯒꯤ ꯂꯨꯆꯤꯡꯕ ꯑꯗꯨꯅꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯇꯥꯎ ꯑꯍꯨꯝꯗꯣ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯑꯃꯨꯛꯇ ꯄꯨꯟꯅ ꯀꯧ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯌꯨꯀꯣ ꯍꯣꯏ ꯄꯥꯕꯥ ꯅꯆꯥ ꯀꯧꯖꯔꯨꯔꯒꯦ ꯃꯖꯥ ꯏꯕꯨꯡꯉꯣ ꯀꯪꯂꯩ ꯉꯥꯛꯄꯁꯨ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜꯁꯤꯡꯒꯤ ꯂꯨꯆꯤꯡꯕ ꯃꯆꯥꯁꯤꯡꯒ ꯉꯁꯤꯗꯤ ꯀꯅꯥ ꯃꯊꯧ ꯇꯧꯔꯒ ꯂꯩꯒꯅꯤ ꯀꯅꯥꯅ ꯂꯩꯔꯣꯏ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡ ꯑꯗꯨ ꯁꯤꯟꯇꯣꯛꯄ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯂꯥꯟꯃꯤ ꯈꯔꯒ ꯂꯥꯛꯑꯝꯃꯤ ꯁꯣꯝꯗꯅ ꯃꯖꯥ ꯏꯕꯨꯡꯉꯣ ꯌꯥꯏꯃ ꯉꯥꯟꯕ ꯑꯗꯨ ꯅꯣꯡꯁꯥ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯂꯗꯨꯅ ꯂꯥꯟꯃꯤꯁꯤꯡ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯉꯛꯂꯝꯃꯤ ꯀꯩꯅꯣꯅꯦ ꯅꯣꯡꯁꯥꯒꯤ ꯂꯨꯆꯤꯡꯕ ꯑꯉꯝ ꯑꯁꯤ ꯂꯩꯕ ꯎꯗꯦꯅꯦ ꯑꯣ ꯑꯩ ꯅꯤꯡꯖꯪꯉꯦ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯀꯧꯕꯗ ꯁꯣꯏꯗꯅ ꯆꯠꯂꯝꯃꯅꯤ ꯑꯗꯨꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯃꯔꯨꯞ ꯑꯍꯨꯝꯗꯨꯅ ꯑꯃꯨꯛ ꯀꯔꯣꯝꯗ ꯂꯩꯈ꯭ꯔꯦ ꯑꯃꯠꯇ ꯎꯔꯣꯏꯗꯕꯅꯤ ꯑꯩꯅꯕꯨ ꯊꯤꯔꯛꯑꯗꯤ ꯑꯣ ꯑꯥꯗ ꯎꯔꯦ ꯎ ꯑꯆꯧꯕ ꯑꯁꯤꯒꯤ ꯃꯈꯣꯡꯗ ꯐꯖꯅ ꯍꯤꯞꯄꯒ ꯂꯩꯔꯦꯅꯦ ꯏꯇꯣꯟ ꯑꯍꯨꯝꯁꯦ ꯏꯇꯣꯟ ꯇꯣꯝꯊꯤꯟ ꯏꯇꯣꯟ ꯂꯦꯝꯕ 이돈 ꯍꯣꯏ 시다 힙합니다. ꯍꯣꯏ ꯃꯖꯥ ꯏꯕꯨꯡꯉꯣ ꯋꯥꯗꯅ ꯍꯤꯞꯂꯝꯕꯅꯤ. ꯑꯗꯣ ꯃꯖꯥ ꯏꯕꯨꯡꯉꯣꯁꯦ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯥꯛꯑꯝꯃꯤꯔꯣ? ꯅꯠꯇꯦ 이돈 ꯍꯣꯏ ꯀꯧꯕ ꯂꯥꯛꯏꯕꯅꯦ. ꯑꯩꯈꯣꯏ ꯄꯥꯕꯅ ꯀꯧꯔ ꯆꯠꯂꯣꯅ. ꯀꯔꯤ ꯑꯃꯨꯛ ꯂꯩꯔꯕꯖꯥꯠꯅꯣꯅꯦ? ꯏꯇꯥꯎꯅꯤ ꯊꯧꯅ ꯑꯩꯈꯣꯏꯕꯨ ꯀꯧꯔꯤꯕ ꯑꯁꯤꯕꯣ? 이돈 ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯈꯪꯗꯦꯕꯣ. ꯑꯗꯨꯗꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯆꯠꯅꯕ ꯇꯧꯔꯁꯦ. ꯍꯣꯏ 이돈 ꯆꯠꯂꯁꯦ. ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯉꯝꯕ ꯄꯣꯏꯔꯩꯈꯣꯝꯕꯁꯨ ꯌꯥꯎꯔꯛꯑꯣ ꯍꯥꯏ. ꯃꯖꯥ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯒꯤ ꯑꯉꯝꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯡꯖꯤꯡ ꯄꯨꯔꯦꯜ ꯋꯥ ꯈꯟꯅꯅꯕꯒꯤꯗꯃꯛꯇ ꯄꯨꯈꯤꯕꯅꯤ. ꯀꯔꯤꯅꯣ? ꯑꯩꯈꯣꯏꯒꯤ ꯃꯖꯥ ꯏꯕꯨꯡꯉꯣꯒ ꯀꯗꯥꯏꯗꯅꯣ ꯆꯠꯁꯤꯒ ꯍꯥꯏꯅꯔꯤꯕ ꯑꯁꯤꯕꯣ?
ꯑꯉꯝꯕ ꯑꯩꯈꯣꯏ ꯄꯥꯕ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇꯅꯤꯗ ꯑꯗꯣ ꯑꯉꯝꯕꯁꯨ ꯂꯥꯛꯑꯣ ꯍꯥꯏꯔꯛꯄꯅꯦ ꯏꯅꯤꯡꯊꯧꯅ ꯑꯩꯈꯣꯏ ꯃꯔꯤ ꯀꯧꯔꯛꯏꯕ ꯑꯁꯤꯕꯨ ꯑꯉꯝꯕ ꯃꯔꯝꯗꯤ ꯈꯪꯗꯦꯗ ꯑꯗꯣ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯒꯤꯗꯤ ꯑꯣꯏꯔꯝꯃꯣꯏꯗ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯏꯅꯤꯡꯊꯧꯒꯤ ꯅꯥꯛꯇ ꯆꯠꯅꯕ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯉꯥ ꯑꯗꯨ ꯃꯈꯣꯏꯒꯤ ꯅꯤꯡꯊꯧ ꯊꯧꯉꯝꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯊꯧꯉꯝꯕꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯛꯂꯝꯃꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯁꯤꯗꯩꯁꯤꯗ ꯐꯖꯅ ꯐꯝꯊꯔꯣ ꯏꯇꯥꯎ ꯅꯤꯡꯊꯧ ꯎꯒꯤ ꯃꯔꯥ ꯑꯁꯤꯗ ꯐꯝꯒꯅꯤꯗꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯂꯩꯕꯥꯛ ꯃꯈꯥꯗ ꯑꯣꯏꯅ ꯐꯝꯃꯨ ꯏꯇꯥꯎ ꯅꯤꯡꯊꯧ ꯑꯩꯈꯣꯏꯕꯨ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯑꯔꯨꯕ ꯊꯕꯛꯀ ꯂꯩꯔꯕꯒꯦ ꯏꯇꯥꯎ ꯇꯣꯝꯊꯤ ꯀꯩꯁꯨ ꯑꯔꯨꯕ ꯊꯕꯛꯀꯤ ꯅꯠꯇꯦꯗ ꯅꯈꯣꯏ ꯅꯨꯡꯁꯥ ꯂꯥꯟꯃꯤꯁꯤꯡ ꯑꯁꯦ ꯑꯩꯒꯤ ꯏꯅꯥꯛꯇ ꯅꯛꯁꯤꯟꯅ ꯂꯩꯅꯕꯒꯤꯅꯤ ꯏꯇꯥꯎ ꯅꯤꯡꯊꯧ ꯃꯗꯨꯁꯨ ꯀꯥꯏꯗꯦꯗ ꯑꯗꯨꯃꯛ ꯌꯥꯏ ꯏꯇꯥꯎꯒꯤ ꯅꯥꯛꯇ ꯅꯛꯁꯤꯜꯂꯒ ꯂꯩꯔꯕꯁꯨ ꯃꯗꯨꯅ ꯑꯗꯨꯝ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯅꯤꯗ ꯂꯩꯔꯒ ꯂꯣꯏꯔꯦ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯍꯧꯖꯤꯛ ꯁꯤꯟꯖꯔꯛꯎꯔꯥ ꯑꯉꯝꯕꯁꯤꯡꯒꯤ ꯁꯤꯜꯂꯣ ꯍꯧꯖꯤꯛ ꯅꯨꯃꯤꯠ ꯃꯄꯨꯡ ꯐꯥꯅ ꯇꯥꯗ꯭ꯔꯤꯀꯥꯟꯁꯤꯗ ꯍꯣꯏ ꯏꯅꯤꯡꯊꯧ ꯏꯇꯥꯎ ꯅꯣꯏ ꯑꯍꯨꯝꯕꯨ ꯌꯥꯝꯅ ꯋꯥꯔꯕ꯭ꯔꯅꯤ ꯍꯟꯗꯛꯀꯤ ꯈꯣꯡꯆꯠꯁꯤꯕꯨ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯭ꯔꯣ ꯈꯪꯗꯦꯗ ꯏꯇꯥꯎ ꯋꯥꯏ ꯍꯥꯏꯗꯣꯏꯔꯥ ꯋꯥꯗꯦ ꯍꯥꯏꯗꯣꯏꯔꯥ ꯍꯌꯦꯡ ꯌꯦꯛꯅꯕꯒ ꯑꯃꯨꯛ ꯂꯝꯕꯥ ꯄꯥꯕ ꯉꯝꯃꯣꯏꯀꯣ ꯏꯇꯥꯎ ꯅꯤꯡꯊꯧ ꯑꯗꯨꯒꯤꯗꯤ ꯉꯝꯒꯅꯤꯗ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯁꯣꯟꯅ ꯎꯕꯤꯔꯕꯗꯧꯅ ꯇꯧꯔꯦꯗ ꯏꯇꯥꯎ ꯅꯤꯡꯊꯧꯁꯤꯀꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯏꯇꯥꯎꯁꯤꯡ ꯈꯔ ꯈꯔ ꯆꯥꯁꯤ ꯑꯩ ꯏꯅꯥꯏꯗ ꯁꯦꯝꯍꯜꯂꯛꯀꯦ ꯆꯧꯊꯣꯏ ꯇꯥꯔꯤꯕ꯭ꯔꯣ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛꯇ ꯂꯥꯎ ꯏꯅꯤꯡꯊꯧ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯂꯥꯛꯆꯔꯦ ꯏꯅꯤꯡꯊꯧ ꯏꯅꯤꯡꯊꯧ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯑꯩꯈꯣꯏ ꯃꯔꯤꯒꯤ ꯍꯩ ꯔꯥ ꯈꯔ ꯁꯦꯝꯃꯒ ꯑꯃꯨꯛꯇ ꯄꯨꯔꯛꯎ ꯐꯒꯅꯤ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯁꯦꯝꯂꯒ ꯄꯨꯖꯔꯛꯂꯒꯦ ꯍꯩ ꯆꯥꯗꯧꯔꯤꯁꯤꯕꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯊꯧꯉꯝꯕ ꯑꯗꯨ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯂꯒ ꯂꯥꯟꯃꯤ ꯈꯔꯒ ꯇꯧꯗꯨꯅ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯂꯩꯔꯤꯕ ꯑꯀꯣꯏꯕ ꯑꯗꯨ ꯆꯥꯎꯔꯥꯛꯄ ꯑꯃ ꯆꯠꯂꯒ ꯌꯦꯡꯉꯝꯃꯤ ꯃꯗꯨꯕꯨ ꯌꯦꯡꯉꯨꯔꯕ ꯃꯇꯨꯡ ꯍꯜꯋꯥꯏꯔꯛꯂꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯀꯪꯂꯩ ꯉꯥꯛꯄꯕꯨ ꯀꯧꯔꯛꯂꯝꯃꯤ ꯀꯪꯂꯩ ꯉꯥꯛꯄ ꯇꯥꯔꯕꯗꯤ ꯄꯥꯕꯒꯤ ꯅꯥꯛꯇ ꯑꯃꯨꯛꯇ ꯂꯥꯎ ꯄꯥꯕ ꯅꯆꯥꯕꯨ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯂꯥꯟꯃꯤꯁꯤꯡꯗ ꯉꯟꯅ ꯆꯥꯛ ꯆꯥꯔꯒ ꯈꯣꯡꯁꯥꯟꯒꯅꯤ ꯑꯃꯨꯛꯇ ꯈꯪꯍꯜꯂꯨ ꯆꯠꯂꯣ ꯑꯗꯨꯒ ꯆꯥꯛ ꯊꯣꯡꯒꯗꯕ ꯂꯥꯟꯃꯤꯁꯤꯡꯗꯁꯨ ꯍꯧꯖꯤꯛ ꯆꯥꯛ ꯊꯥꯒꯠꯅꯕ ꯈꯪꯍꯜꯂꯨ ꯍꯣꯏ ꯄꯥꯕ ꯅꯆꯥ ꯈꯪꯍꯟꯖꯔꯨꯔꯒꯦ ꯑꯁꯨꯝꯅ ꯊꯧꯉꯝꯕ ꯑꯗꯨ ꯃꯥꯒꯤ ꯁꯪ ꯑꯗꯨꯗ ꯆꯪꯉꯒ ꯐꯝꯗꯔꯗꯨꯅ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯆꯤꯡꯅꯨꯡ ꯑꯁꯤꯒꯤ ꯂꯝꯕꯤ ꯇꯥꯛꯄ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨꯕꯨ ꯄꯥꯛꯅ ꯇꯤꯡꯊꯣꯛꯂꯒ ꯌꯦꯡꯂꯗꯨꯅ ꯂꯩꯔꯝ ꯑꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯑꯍꯨꯝꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯉꯛꯂꯒ ꯃꯉꯛ ꯅꯣꯜꯂꯒ ꯈꯨꯔꯨꯝꯂꯝꯃꯤ ꯏꯇꯥꯎ ꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯁꯅꯥ ꯈꯨꯌꯥꯈꯥꯗ ꯈꯨꯔꯨꯝꯖꯔꯤ ꯅꯣꯏ ꯑꯍꯨꯝ ꯂꯥꯛꯏꯕ꯭ꯔꯥ ꯆꯪꯉꯨ ꯆꯪꯉꯨ ꯏꯇꯥꯎ ꯅꯥꯀꯜꯁꯤꯗ ꯐꯝꯂꯣ ꯍꯣꯏ ꯏꯇꯥꯎ ꯅꯤꯡꯊꯧ ꯑꯩꯈꯣꯏ ꯂꯥꯛꯆꯔꯤꯕꯅꯤ ꯑꯗꯣ ꯏꯇꯥꯎꯅ ꯂꯝꯕꯤ ꯇꯥꯛꯄ ꯐꯤ ꯑꯁꯦ ꯄꯥꯛꯅ ꯁꯟꯗꯣꯛꯂꯒ ꯌꯦꯡꯂꯝꯂꯤꯕ ꯑꯁꯤꯕꯨ ꯂꯝꯕꯤꯒ ꯉꯥꯎꯔꯕꯣ ꯏꯇꯥꯎ ꯃꯗꯨꯁꯨ ꯃꯗꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯩꯅ ꯃꯨꯟꯅ ꯌꯦꯡꯂꯤꯕ ꯑꯁꯤꯅ ꯏꯇꯥꯎ ꯅꯍꯥꯟꯃꯨꯛ ꯑꯩꯈꯣꯏꯅ ꯍꯜꯋꯥꯏꯔꯛꯄꯗ ꯑꯩꯈꯣꯏꯅ ꯈꯨꯜ ꯑꯃ ꯆꯪꯉꯛꯈꯤꯕꯗꯣ ꯃꯐꯝꯁꯤꯗꯒꯤ ꯀꯌꯥꯝ ꯋꯥꯠꯂꯤꯕꯅꯣ ꯌꯦꯡꯉꯝꯂꯤꯕꯅꯤ ꯏꯇꯥꯎ ꯍꯥꯏꯒꯨꯝꯗꯅ ꯏꯇꯥꯎꯅ ꯌꯦꯡꯂꯝꯂꯤꯗꯣ ꯌꯥꯝꯅ ꯐꯔꯦ ꯈꯨꯜ ꯑꯗꯨꯒꯤ ꯈꯨꯜꯂꯥꯛꯄꯗꯣ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯕꯅꯤꯗ ꯑꯗꯣ ꯏꯇꯥꯎ ꯍꯧꯖꯤꯛꯇꯤ ꯈꯨꯜꯂꯥꯛꯄ ꯑꯗꯣ ꯑꯍꯜꯕꯨ ꯐꯅ ꯑꯣꯏꯔꯝꯂꯅꯤꯕꯣ ꯍꯣꯏ ꯏꯇꯥꯎ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯐꯥꯎꯕꯗ ꯆꯍꯤ ꯐꯅꯌꯥꯝ ꯌꯥꯝꯁꯤꯜꯂꯛꯂꯕ ꯀꯥꯟ ꯑꯁꯤꯗ ꯑꯣꯏꯔꯝꯂꯅꯤꯗ ꯏꯇꯥꯎ ꯑꯗꯣ ꯏꯇꯥꯎ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯑꯁꯤ ꯃꯁꯤꯒꯤ ꯃꯄꯥꯁꯤ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯃꯥꯅꯤ ꯏꯇꯥꯎ ꯑꯗꯨꯒ ꯈꯨꯜꯂꯥꯛꯄ ꯑꯗꯨꯒꯤ ꯈꯨꯜꯗꯨ
ꯀꯔꯣꯝꯗ ꯑꯣꯏꯒꯅꯤ? ꯑꯁ, ꯑꯩꯗꯤ ꯂꯝꯕꯤꯒ ꯂꯣꯏꯅ ꯀꯥꯎꯔꯤꯗ ꯇꯧꯔꯤꯁꯦ ꯏꯇꯥꯎ. ꯏꯇꯥꯎ, ꯌꯦꯡꯉꯨ ꯁꯤ ꯑꯃꯨꯛꯇ. ꯃꯁꯤꯒꯤ ꯈꯨꯜ ꯑꯁꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯤ. ꯌꯦꯡꯉꯨ, ꯃꯁꯤꯒꯤ ꯃꯔꯛꯀꯤ ꯑꯃ ꯐꯩꯅ ꯂꯥꯛꯂꯤꯕꯁꯦ. ꯃꯁꯤꯒꯤ ꯂꯝꯕꯤꯁꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯏꯇꯥꯎ. ꯅꯠꯇꯦ, ꯅꯣꯏꯅ ꯈꯨꯜ ꯇꯥꯕ ꯂꯝꯕꯤ ꯌꯦꯡꯂꯤꯕ ꯑꯗꯣ ꯈꯨꯜ ꯑꯗꯨꯗ ꯍꯥꯟꯅ ꯆꯪꯂꯨꯁꯤ ꯍꯥꯏꯕ꯭ꯔꯣ? ꯅꯣꯡꯆꯨꯞ ꯂꯩꯕꯥꯛ ꯌꯧꯗ꯭ꯔꯤꯕ ꯀꯥꯟꯗ? ꯌꯧꯔꯣꯏꯗ ꯏꯇꯥꯎ. ꯀꯔꯝ ꯍꯥꯏꯅ ꯈꯨꯜ ꯑꯗꯨꯗ ꯍꯥꯏꯖꯤꯜꯂꯨꯒꯅꯤ? ꯃꯄꯥ ꯑꯁꯤ ꯁꯨꯝ ꯌꯧꯔꯛꯄ ꯑꯁꯤꯗ ꯅꯤꯡꯁꯤꯡꯂꯛꯄꯒꯤ ꯌꯦꯡꯉꯝꯂꯤꯕꯅꯤ ꯏꯇꯥꯎ. ꯑꯗꯨ ꯏꯇꯥꯎ, ꯑꯩꯈꯣꯏꯁꯤ ꯆꯥꯡꯍꯟ ꯆꯥꯊꯣꯛꯂꯒ ꯑꯗꯨꯝ ꯈꯣꯡꯁꯥꯜꯂꯁꯤ ꯍꯥꯏꯕ꯭ꯔꯣ? ꯏꯇꯥꯎ, ꯈꯣꯡꯁꯥꯜꯂꯁꯤ. ꯑꯩꯅ ꯌꯥꯊꯪ ꯇꯥꯎꯊꯈ꯭ꯔꯕꯅꯤ. ꯌꯥꯝꯅ ꯐꯔꯦꯅꯦ ꯏꯇꯥꯎ. ꯑꯗꯨꯗꯤ ꯏꯪꯂꯤꯀꯥꯟ ꯃꯇꯝ ꯑꯁꯤꯗ ꯈꯣꯡꯁꯥꯜꯍꯧꯔꯕꯗꯤ ꯆꯠꯄꯗꯁꯨ ꯃꯉꯝ ꯁꯥꯜꯂꯅꯤꯗꯅ. ꯑꯗꯣ ꯏꯇꯥꯎ, ꯑꯩꯈꯣꯏ ꯑꯍꯨꯝ ꯊꯋꯥꯏꯈꯩ ꯏꯇꯥꯎꯒꯤ ꯅꯥꯛꯇ ꯂꯥꯛꯏꯁꯦ ꯇꯁꯦꯡꯕꯗꯤ ꯁꯨꯝ ꯁꯦꯝ ꯂꯐꯣꯏ ꯈꯔ ꯆꯥꯒꯦꯅ ꯂꯥꯛꯏꯅꯤ ꯏꯇꯥꯎ. ꯆꯥꯎ ꯆꯥꯎ. ꯏꯅꯥꯏ ꯆꯥꯎꯊꯣꯏ ꯁꯦꯝꯍꯜꯂꯛꯑꯒꯦ. ꯆꯥꯎꯊꯣꯏ! ꯑꯣ ꯆꯥꯎꯊꯣꯏ! ꯇꯥꯔꯕꯗꯤ ꯁꯦꯝ ꯂꯐꯣꯏ ꯈꯔ ꯄꯨꯊꯣꯔꯛꯎ. ꯑꯁꯨꯝꯅ ꯂꯥꯟꯃꯤ ꯈꯔꯅ ꯆꯥꯛ ꯊꯣꯡꯂꯤꯕ ꯑꯗꯨ ꯂꯣꯏꯔꯛꯂꯗꯨꯅ ꯑꯌꯨꯛꯀꯤ ꯆꯥꯛꯂꯦꯟ ꯑꯁꯤ ꯂꯥꯟꯃꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯄꯤꯖ ꯄꯤꯊꯛ ꯇꯧꯔꯝꯃꯤ. ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯆꯥꯕ ꯂꯣꯏꯔꯕꯅꯤꯅ ꯊꯣꯡꯉꯝꯕꯒꯤ ꯌꯥꯊꯪꯗꯒꯤ ꯅꯣꯡꯆꯨꯞ ꯂꯩꯕꯥꯛ ꯌꯧꯅꯕ ꯑꯃꯨꯛ ꯈꯣꯡꯁꯥꯟꯈꯤꯔꯝꯃꯤ. ꯁꯣꯝꯗꯅ ꯃꯩꯇ꯭ꯔꯥꯄꯥꯛꯀꯤ ꯁꯅꯥ ꯀꯣꯅꯨꯡꯗꯅꯤ. ꯊꯣꯡꯉꯝꯕꯒꯤ ꯃꯆꯥꯅꯨꯄꯤ ꯂꯦꯝꯕꯤ ꯑꯃꯗꯤ ꯇꯣꯝꯊꯤꯟꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯀꯣꯅꯨꯡꯒꯤ ꯃꯇꯥꯏꯗ ꯂꯩꯕ ꯂꯩꯀꯣꯜ ꯑꯗꯨꯗ ꯐꯝꯃꯒ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ. ꯏꯆꯦ ꯂꯥꯡꯂꯦꯟ, ꯀꯩꯅꯣꯝꯇ ꯍꯪꯒꯦꯅꯦ. ꯏꯆꯦꯒꯤ ꯆꯍꯤꯁꯤ ꯍꯧꯖꯤꯛ ꯀꯌꯥ ꯁꯨꯔꯒꯦ? ꯅꯆꯦꯒꯤ ꯆꯍꯤꯁꯤꯕꯨ ꯀꯌꯥꯒ ꯁꯨꯔꯝꯗꯧꯕ ꯃꯥꯟꯒꯦꯅꯦ? ꯆꯦ, ꯃꯁꯤꯡꯗꯤ ꯍꯥꯏꯕ ꯉꯝꯗꯦꯗ. ꯑꯗꯣ ꯑꯩꯈꯣꯏ ꯇꯥꯃꯣ ꯌꯥꯏꯒ ꯃꯥꯟꯅꯕ꯭ꯔꯣ ꯏꯆꯦꯒ ꯆꯍꯤ? ꯃꯥꯟꯅꯗꯦꯍꯦ. ꯅꯣꯏ ꯇꯥꯃꯣ ꯌꯥꯏꯅ ꯑꯃ ꯍꯟꯕꯅꯦ ꯑꯩꯉꯣꯟꯗꯒꯤ. ꯑꯗꯨꯅ ꯍꯦꯟꯅ ꯈꯪꯗ꯭ꯔꯦꯗ. ꯑꯩꯈꯣꯏ ꯇꯥꯃꯣ ꯌꯥꯏꯒꯤ ꯆꯍꯤꯁꯨ ꯈꯪꯗ꯭ꯔꯕꯅꯤꯅ. ꯂꯦꯝꯕꯤ, ꯅꯆꯦꯒꯤ ꯆꯍꯤꯁꯦ ꯌꯥꯝꯗ꯭ꯔꯤꯗ. 22ꯗꯤ ꯁꯨꯔꯦ. ꯑꯗꯨꯗꯤ ꯌꯥꯝꯃꯤꯗ ꯏꯆꯦ. ꯌꯨꯝ ꯄꯥꯟꯕꯕꯨ ꯌꯥꯔꯦꯗ. ꯂꯦꯝꯕꯤ, ꯌꯨꯝ ꯄꯥꯟꯅꯕ ꯃꯥꯟꯖ ꯃꯍꯥꯛꯀ ꯂꯩꯇ꯭ꯔꯤꯗ. ꯑꯦ, ꯀꯩꯒꯤꯅꯣ ꯏꯆꯦ ꯍꯥꯏꯁꯤꯕꯣ? ꯑꯗꯣ ꯏꯆꯦꯅꯒꯗꯤ ꯈꯣꯏꯗꯥꯖꯕ ꯃꯥꯟꯖꯒꯗꯤ ꯂꯩꯇ꯭ꯔꯣ? ꯂꯩ. ꯑꯃꯗꯤ ꯂꯩ. ꯑꯗꯨꯕꯨ ꯃꯥꯟꯖ ꯃꯍꯥꯛꯅꯗꯤ ꯅꯨꯖꯥ ꯑꯣꯏꯕꯤ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯏꯪꯒꯤꯠ ꯐꯥꯎꯕꯅꯦ ꯀꯔꯤꯝꯇ ꯍꯦꯛ ꯈꯪꯕꯤꯗꯦ. ꯑꯦ, ꯃꯤꯁꯛꯇꯣ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯏꯆꯦ? ꯑꯩꯈꯣꯏꯁꯨ ꯈꯤꯇꯪ ꯈꯪꯖꯕ ꯌꯥꯒꯗ꯭ꯔꯣ? ꯌꯥꯏꯗ ꯂꯦꯝꯕꯤ. ꯑꯗꯣ ꯅꯪ ꯑꯩꯒꯤ ꯋꯥꯁꯦ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯀꯅꯨꯀꯣ. ꯃꯤꯅꯒ ꯈꯪꯈ꯭ꯔꯗꯤ ꯑꯩ ꯏꯀꯥꯏꯖꯩꯌꯦꯕ. ꯍꯥꯏꯗꯣꯛꯑꯣꯏꯅꯦ ꯀꯅꯥꯝꯇꯗ. ꯑꯗꯣ ꯃꯤꯁꯛꯇꯣ ꯀꯅꯥꯅꯣꯕ? ꯀꯅꯥꯁꯨ ꯅꯠꯇꯦꯗ. ꯂꯦꯝꯕꯤ, ꯅꯣꯏ ꯇꯥꯃꯣ ꯌꯥꯏꯅꯤ. ꯍꯥ? ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯏꯆꯦ? ꯑꯩꯈꯣꯏ ꯇꯥꯃꯣꯆꯥ ꯑꯣꯏꯔꯦ? ꯍꯦꯔꯥ, ꯑꯗꯨꯒꯤꯗꯤ ꯑꯩ ꯌꯥꯅꯕ ꯍꯥꯏꯕꯤꯒꯦ ꯏꯆꯦ. ꯍꯥꯏꯔꯨꯅꯨꯗ ꯂꯦꯝꯕꯤ. ꯍꯥꯏꯔꯨꯕꯗꯅꯦ ꯅꯪ ꯑꯃꯨꯛ ꯐꯨꯕꯤꯅꯤꯕ. ꯑꯗꯨꯒꯤꯗꯤ ꯐꯨꯔꯣꯏꯗ ꯏꯆꯦ. ꯂꯦꯝꯕꯤ, ꯋꯥꯁꯦ ꯀꯣꯟꯅ ꯈꯟꯅꯔꯁꯤꯗ. ꯑꯗꯣ ꯑꯩꯈꯣꯏ ꯑꯅꯤ ꯂꯩꯀꯣꯜꯁꯤꯗ ꯂꯩꯊꯈꯤꯁꯦ ꯍꯥꯏꯕ꯭ꯔో? ꯍꯣꯏ ꯏꯆꯦ, ꯉꯥꯏꯍꯥꯛ ꯂꯩꯊꯈꯤꯁꯤ. ꯌꯥꯝ ꯊꯦꯡꯅꯗꯤ ꯂꯩꯔꯣꯏꯁꯤꯀꯣ. ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡꯁꯦ ꯁꯥꯎꯔꯛꯀꯅꯤ ꯑꯃꯨꯛ. ꯏꯆꯦ, ꯁꯥꯎꯔꯣꯏꯗ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤꯃꯨꯛ ꯍꯧꯈꯤꯗꯨꯅ ꯅꯣꯡꯆꯨꯞ ꯂꯩꯕꯥꯛꯇ ꯆꯠꯈꯤꯕ ꯃꯩꯇ꯭ꯔꯥꯄꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯅꯣꯡꯆꯨꯞ ꯂꯩꯕꯥꯛꯀꯤ ꯉꯝꯈꯩ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯂꯝꯃꯤ. ꯂꯥꯡꯖꯤꯡ ꯄꯨꯔꯦꯜ ꯑꯉꯝꯕ, ꯅꯣꯡꯆꯨꯞ ꯂꯩꯕꯥꯛ ꯌꯧꯁꯤꯜꯂꯛꯂꯕꯅꯤꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯣ ꯑꯃꯨꯛꯇ ꯏꯪꯒꯤꯠ ꯇꯧꯈꯣ. ꯂꯦꯞꯍꯜꯂꯣ ꯑꯃꯨꯛꯇ. ꯍꯣꯏ ꯅꯤꯡꯊꯧ, ꯄꯤꯖꯔꯒꯦ. ꯑꯁꯤ ꯍꯥꯏꯔꯒ ꯀꯪꯂꯩ ꯉꯥꯛꯄ ꯑꯗꯨ ꯐꯤꯔꯥꯜ ꯑꯃ ꯌꯥꯡꯒꯣꯏ ꯁꯒꯣꯜꯗꯒꯤ ꯂꯧꯊꯣꯔꯛꯂꯗꯨꯅ ꯍꯥꯏꯔꯝꯃꯤ. ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯃꯅꯤꯡꯗ ꯂꯥꯛꯄ ꯂꯥꯟꯃꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯂꯦꯞꯅꯔꯝꯃꯤ. ꯏꯅꯤꯡꯊꯧ, ꯂꯥꯟꯃꯤꯁꯤꯡꯁꯤ ꯂꯣꯏꯅ ꯂꯦꯞꯅꯈ꯭ꯔꯦ. ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯩꯗꯧꯒꯅꯤ? ꯑꯉꯝꯕ, ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯈꯤꯁꯤ.
ꯑꯗꯨꯒ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜꯒꯤ ꯂꯨꯆꯤꯡꯕ ꯃꯆꯥꯁꯤꯡ ꯑꯗꯣ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯄꯨꯂꯞ ꯄꯨꯜꯂꯒ ꯂꯥꯂꯣꯡ ꯀꯔꯝꯕ ꯆꯪꯅꯤ ꯍꯥꯏꯕꯗꯣ ꯈꯟꯅꯔꯁꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯂꯥꯟꯁꯪ ꯃꯆꯥ ꯑꯃ ꯁꯥꯍꯟꯅꯕ ꯇꯧ ꯐꯒꯅꯤ ꯅꯤꯡꯊꯧ ꯁꯥꯍꯟꯖꯔꯛꯂꯒꯦ ꯂꯥꯟꯃꯤꯁꯤꯡ ꯅꯈꯣꯏ ꯈꯔ ꯇꯧꯔꯒ ꯂꯥꯟꯁꯪ ꯑꯆꯧꯕ ꯑꯃ ꯁꯥꯔꯛꯎ ꯊꯤꯜꯂꯕꯅꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯌꯨꯡꯕ ꯌꯥꯕ ꯎ ꯃꯆꯥ ꯃꯆꯥ ꯌꯥꯜꯂꯒ ꯂꯥꯟꯁꯪ ꯁꯥꯕ ꯍꯧꯈꯤꯔꯝ ꯑꯁꯨꯝꯅ ꯂꯥꯟꯁꯪ ꯑꯗꯨ ꯉꯥꯏꯍꯥꯛꯇꯪꯗ ꯁꯥꯕ ꯂꯣꯏꯁꯤꯜꯂꯛꯂꯝꯃꯤ ꯂꯥꯟꯁꯪ ꯑꯗꯨ ꯁꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯅꯤꯡꯊꯧ ꯊꯧꯉꯝꯕꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯂꯥꯡꯖꯤꯡ ꯄꯨꯔꯦꯜꯗ ꯑꯁꯨꯝꯅ ꯋꯥ ꯍꯥꯏꯔꯝꯃꯤ ꯑꯉꯝꯕ ꯇꯦꯡꯒꯣꯜꯁꯤꯡꯒꯤ ꯂꯨꯆꯤꯡꯕ ꯃꯆꯥꯁꯤꯡ ꯑꯗꯣ ꯋꯥ ꯈꯟꯅꯅꯕ ꯑꯃꯨꯛꯇ ꯀꯧꯈꯠꯂꯣ ꯐꯒꯅꯤ ꯅꯤꯡꯊꯧ ꯀꯧꯈꯠꯆꯔꯛꯂꯒꯦ ꯑꯁꯨꯝꯅ ꯀꯪꯂꯩ ꯉꯥꯛꯄ ꯑꯗꯨ ꯂꯥꯟꯃꯤ ꯈꯔꯒ ꯇꯧꯔꯒ ꯂꯨꯆꯤꯡꯕ ꯃꯆꯥꯁꯤꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏ ꯄꯨꯂꯞ ꯆꯠꯂꯒ ꯂꯩꯔꯕꯗꯤ ꯌꯥꯔꯔꯣꯏ ꯅꯈꯣꯏ ꯈꯔ ꯈꯥꯏꯗꯣꯛꯅꯔꯒ ꯀꯧꯔꯛꯅꯕ ꯇꯧꯔꯣ ꯍꯣꯏ ꯐꯒꯅꯤ ꯑꯉꯝꯕ ꯑꯁꯨꯝꯅ ꯀꯪꯂꯩ ꯉꯥꯛꯄ ꯑꯃꯗꯤ ꯂꯥꯟꯃꯤ ꯈꯔꯁꯤꯡ ꯑꯗꯨꯅ ꯂꯨꯆꯤꯡꯕ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯀꯧꯔꯨꯔꯗꯨꯅ ꯃꯍꯩ ꯃꯍꯩ ꯂꯥꯟꯁꯪ ꯂꯩꯔꯤꯕ ꯑꯗꯨꯗ ꯂꯣꯏꯅ ꯂꯥꯛꯅꯔꯒ ꯂꯩꯔꯝꯃꯤ ꯊꯧꯉꯝꯕꯁꯨ ꯃꯥꯒꯤ ꯁꯪ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯃꯇꯥꯎ ꯑꯍꯨꯝꯗꯨꯒ ꯄꯨꯟꯅ ꯊꯣꯛꯂꯛꯂꯒ ꯂꯥꯟꯁꯪ ꯂꯣꯝꯗ ꯆꯪꯉꯛꯂꯝꯃꯤ ꯂꯨꯆꯤꯡꯕ ꯃꯆꯥꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯅꯤꯡꯊꯧ ꯆꯪꯉꯛꯄ ꯑꯁꯤꯗ ꯃꯉꯛ ꯅꯣꯜꯂꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯛꯂꯝꯃꯤ ꯑꯉꯝꯕꯁꯤꯡ ꯂꯣꯏꯅ ꯁꯨꯅ ꯌꯧꯅꯔꯕꯅꯤꯅ ꯑꯍꯥꯟꯕꯒꯤ ꯂꯥꯂꯣꯡ ꯑꯩꯈꯣꯏ ꯈꯟꯅꯕ ꯍꯧꯅꯕ ꯇꯧꯔꯁꯤ ꯃꯁꯤꯒꯤꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯈꯨꯗꯛꯇ ꯅꯈꯣꯏꯕꯨ ꯀꯧꯔꯤꯕ ꯑꯁꯤ ꯏꯅꯤꯡꯊꯧ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯅꯣꯡꯆꯨꯞ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯉꯝꯈꯩ ꯌꯧꯔꯦ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯃꯈꯣꯏꯒꯤ ꯂꯩꯄꯥꯛ ꯃꯅꯨꯡꯗ ꯑꯣꯏꯅ ꯆꯪꯁꯤꯜꯂꯒ ꯂꯥꯟ ꯑꯗꯨꯝ ꯇꯥꯁꯤꯟꯕꯗꯤ ꯌꯥꯗꯕ꯭ꯔꯥ ꯏꯅꯤꯡꯊꯧ ꯑꯉꯝꯕꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯑꯃꯔꯣꯝꯗꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯂꯥꯟ ꯇꯥꯁꯟꯒꯗꯧꯔꯤꯕꯅꯤ ꯂꯩꯕꯥꯛ ꯑꯁꯤ ꯐꯖꯅ ꯑꯗꯨꯝ ꯆꯥꯎꯔꯤꯕ ꯂꯩꯕꯥꯛ ꯑꯃꯅꯤ ꯂꯥꯟꯃꯤꯁꯨ ꯑꯩꯈꯣꯏꯗꯒꯤ ꯃꯁꯤꯡ ꯃꯈꯣꯏꯅ ꯌꯥꯝꯅ ꯍꯦꯜꯂꯝꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯈꯨꯗꯛꯇ ꯆꯪꯁꯤꯜꯂꯒ ꯂꯥꯟ ꯇꯥꯁꯟꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤ ꯃꯥꯡꯉꯒ ꯇꯣꯛꯀꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯀꯅꯤ ꯄꯥꯎꯏ ꯍꯥꯏꯕꯁꯨ ꯍꯥꯏꯕ ꯉꯝꯗꯦ ꯑꯗꯣ ꯏꯅꯤꯡꯊꯧ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯥꯟ ꯇꯥꯁꯤꯟꯒꯗꯧꯔꯤꯕ ꯑꯁꯤ ꯀꯔꯤ ꯃꯃꯤꯡ ꯀꯧꯏ ꯑꯉꯝꯕ ꯑꯩꯈꯣꯏꯅ ꯏꯍꯥꯟ ꯍꯥꯟꯅ ꯂꯥꯟ ꯇꯥꯁꯤꯟꯒꯗꯧꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯃꯤꯡ ꯈꯦꯜꯇꯥ ꯍꯥꯏꯅ ꯀꯧꯏ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯁꯨ ꯐꯖꯅ ꯆꯥꯎꯏ ꯂꯥꯟꯃꯤꯁꯨ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒ ꯂꯥꯟꯊꯦꯡꯅꯔꯨꯕꯗ ꯐꯖꯅ ꯌꯥꯝꯍꯧꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯥꯟꯃꯤ ꯃꯁꯤꯡꯗꯤ ꯐꯅ ꯌꯥꯝꯅꯕꯨ ꯍꯦꯟꯒꯠꯂꯝꯂꯅꯤ ꯑꯗꯨꯗꯤ ꯅꯤꯡꯊꯧ ꯍꯧꯖꯤꯛ ꯈꯦꯜꯗꯥ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯊꯪꯗ ꯑꯃꯨꯛ ꯀꯔꯝꯕ ꯂꯩꯕꯥꯛ ꯑꯃꯨꯛ ꯂꯩꯔꯤꯕꯒꯦ ꯃꯁꯤꯒꯤ ꯃꯊꯪꯗ ꯕꯂꯥꯀꯥ ꯂꯩꯕꯥꯛꯅꯤ ꯐꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯔꯝꯕ ꯂꯥꯂꯣꯡ ꯆꯪꯁꯤꯟꯁꯤ ꯍꯥꯏꯕꯗꯣ ꯅꯈꯣꯏ ꯃꯨꯟꯅ ꯇꯥꯔꯣꯀꯣ ꯍꯧꯖꯤꯛ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯐꯤꯕꯝ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤꯜꯂꯨꯒꯗꯕꯅꯤ ꯀꯣꯅꯨꯡꯒꯤ ꯑꯀꯣꯏꯕꯗ ꯂꯥꯟꯃꯤ ꯀꯌꯥꯅ ꯉꯥꯛꯏ ꯑꯗꯨꯒ ꯀꯗꯥꯏ ꯀꯗꯥꯏ ꯃꯄꯥꯗ ꯂꯥꯟꯃꯤꯁꯤꯡ ꯃꯊꯧ ꯇꯧꯏ ꯍꯥꯏꯕꯗꯣ ꯈꯪꯇꯣꯛꯎꯒꯗꯕꯅꯤ ꯏꯅꯤꯡꯊꯧ ꯃꯗꯨ ꯈꯪꯇꯣꯛꯎꯔꯕ ꯃꯇꯨꯡ ꯀꯔꯝꯕ ꯃꯇꯝꯗ ꯂꯥꯟ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯔꯛꯀꯦ ꯑꯉꯝꯕ ꯑꯩꯈꯣꯏꯅ ꯂꯥꯟ ꯆꯪꯁꯤꯟꯒꯗꯕ ꯃꯇꯝꯗꯤ ꯍꯌꯦꯡ ꯅꯨꯡꯊꯤꯜ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡꯗꯒꯤ ꯆꯪꯒꯗꯕꯅꯤ ꯑꯗꯨꯒ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯣꯏꯒꯤ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯑꯩꯈꯣꯏꯅ ꯂꯧꯁꯤꯟꯒꯗꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯈꯦꯜꯇꯥ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯆꯪꯁꯟꯅꯕ ꯏꯇꯥꯎ ꯇꯣꯝꯊꯤꯟ ꯏꯇꯥꯎ ꯂꯦꯝꯕ ꯏꯇꯥꯎ ꯈꯥꯒꯦꯝꯕ ꯏꯇꯥꯎ ꯑꯍꯨꯝꯅ ꯆꯪꯁꯜꯂꯒ ꯌꯦꯡꯊꯣꯛꯄꯤꯔꯨꯔꯣ ꯍꯣꯏ ꯅꯤꯡꯊꯧ ꯈꯥꯒꯦꯝꯕ ꯑꯗꯨ ꯃꯊꯟꯇ ꯇꯨꯃꯤꯟꯅ ꯋꯥ ꯑꯃ ꯁꯣꯟꯖꯔꯝꯃꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯑꯩꯈꯣꯏꯁꯤ ꯑꯍꯜ ꯑꯣꯏꯔꯦ ꯀꯥꯏꯁꯤ ꯃꯍꯥꯛ ꯀꯥꯎꯔꯕ ꯃꯥꯜꯂꯤꯅꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯊꯥꯒꯗꯕꯒꯤ ꯁꯔꯨ ꯂꯨꯆꯤꯡꯕ ꯑꯇꯩꯁꯤ ꯊꯥꯕ ꯌꯥꯗꯕ꯭ꯔꯥꯕ ꯑꯩꯗꯤꯕꯀꯣ
ꯑꯩꯗꯤ ꯇꯣꯛꯑꯅꯤ ꯑꯩꯗꯤ ꯃꯁꯤꯒꯤ ꯂꯥꯟꯐꯝ ꯑꯁꯤ ꯍꯦꯛ ꯈꯜꯋꯥꯏꯈꯤꯕꯒ ꯑꯩꯗꯤ ꯂꯥꯟꯃꯤ ꯑꯣꯏꯕ ꯑꯗꯨꯝ ꯇꯣꯛꯑꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯑꯉꯝꯕ ꯅꯈꯣꯏ ꯑꯍꯨꯝꯕꯨ ꯊꯥꯒꯗꯧꯔꯤꯕꯁꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯝꯃꯤꯠ ꯇꯨꯃꯤꯠ ꯈꯪꯕꯗꯤ ꯏꯇꯥꯎ ꯍꯣꯏꯅꯤ ꯑꯉꯝꯕꯁꯤꯡ ꯐꯔꯦ ngasi ahing sima mafam masida yarekladabani aduna nakhoi lami sing aduda khangan ngadabani asumna hayeng lan changadabagi mawong sing khana nenaraduna ngahak phajana mamutta lusing masa sing aduga mana changchan gadaba matam khangalaba matung mifam masa adu loishinnaba tawram Angambasing, nakhoi gyan loina tanareko. Nakhoi gi tengol singna changchalakadaba. Amadi nakhoi na sangadaba matam sing hayeng sana konungi phibam khangaba matung amok karamba tengol gi lami singna karomdagi changshingani haibado mifam masa ama phamlaga ona mu khanarasiko. Phagani ningthau. Phare adudi Angambasing nasana sagi lami singi manakta chasaruru. Asumna lalmi tengolgi lusingma singadabo ningthauda ikai khunaba ulamlaga thokirami itaw humsu khongsan ba honaba achamba phirol hongtoknaba tawru ush khongna chatkadaba oiramgani ne itaw ningthau mani ni itaw khongna chattawribani ne ado itaw ningthau yangoi sagolda oina chatpadi yadabra Gyan taman gidre itaw chalo yangoi sagola chalo aduga khelta leba kilami sing thengnaragane nakhoi o mek phaginaba adu su chummini phare se itaw ningthau kari di upai le chatpa tabani ado aikhoi mu phi hongtholukhi ge itaw hoi itaw hongtoro aduga aigi nakta changam ko itaw lai ningba manaba khulai kharasu lawkhigadaban Pazarani ado itaw ningthau na hairiba asibu aikhoi lai ningba saraga sana konong manung asida chango hairibra changoi dai taw changdabi lapna yengakadaban aduga madu yengnaba aina khulai ama pirakani itaw di kadai dagi khulai kamai tawbuna haisi itaw aikhoina mamang masigi mafam masida lakpada aikhoina leibak asigi laisang achouba amada sana lupa thibada khengnarakhiba posakni ta madudaina irang lang phajaba aduda lawrakpani aduga di taw aina kari khulai no yengbada arapa yengnabu oirami ta leibak asi aikhoiga yengnabadadi makhoina chawkhutpada khumang phasanadi chawksilene ita mani chawksile ta ado itawsing thenggrani phi hongtoknaba tawr phagani ita aikoi hongtok chalurage asumna makhoi ahum ado phi achamba hongtokluraga thongambagi manakta laklami arapa yengnaba khulai amadi lai nimagi pochai kharadu lawraga makhoi ahum ado nongchup leibaki konungda changsan nabagi damak khongsan girami Chanu ado mahaki nupi lanmi singi mana aduda phamlaga magi nupi lanmi singna hore numidangda mai hauganaba sing semaga leiriba ado yengladuna lanmi sing adubu mathwai nungaijanaba wari watai sajillami ꯑꯩꯒꯤ ꯅꯨꯄꯤ ꯂꯥꯟꯃꯤꯁꯤꯡꯁꯦ ꯃꯁꯛꯅ ꯐꯖꯔꯤꯕ ꯊꯕꯛꯅ ꯃꯔꯣꯜ ꯑꯃ ꯐꯔꯤꯕ ꯑꯇꯩ ꯅꯨꯄꯥ ꯂꯥꯟꯃꯤꯁꯤꯡꯗꯒꯤ ꯊꯥꯗꯦꯅꯦ ꯃꯁꯤꯒꯤꯅꯤ ꯑꯩꯅ ꯆꯥꯎꯊꯣꯛꯆꯔꯤꯁꯦ ꯏꯇꯥ ꯂꯦꯝꯕꯤ ꯂꯥꯛꯑꯕꯣ ꯂꯥꯛꯑꯣ ꯏꯇꯥ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤꯅꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯤꯁꯤ ꯏꯇꯥ ꯑꯩꯕꯨ ꯉꯥꯏꯕꯤꯔꯝꯂꯤꯕꯁꯤꯕꯣ ꯏꯇꯥꯅ ꯂꯥꯟꯃꯤꯁꯤꯡꯁꯦ ꯉꯥꯏꯍꯥꯛ ꯌꯦꯡꯕꯤꯔꯝꯃꯣ ꯑꯩ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯆꯠꯊꯣꯛꯂꯨꯔꯣ ꯏꯇꯥ
ꯑꯁꯨꯝꯅ ꯆꯅꯨ ꯑꯗꯨ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯃꯣꯏ ꯑꯍꯨꯝ ꯆꯠꯈꯤꯕꯗꯣ, ꯊꯥꯈ꯭ꯔꯤꯕꯗꯣ ꯀꯔꯤ ꯑꯣꯏꯔꯕꯅꯣ? ꯏꯍꯦ, ꯉꯁꯥꯏ ꯂꯨꯆꯤꯡꯕ ꯃꯆꯥꯁꯤꯡꯒ ꯋꯥ ꯇꯥꯅꯕ ꯑꯗꯨ ꯃꯃꯥ ꯅꯪ ꯌꯥꯍꯧꯗ꯭ꯔꯦꯀꯣ? ꯄꯥꯎꯁꯨ ꯂꯥꯛꯇꯕꯅꯤꯅ ꯌꯥꯍꯧꯗ꯭ꯔꯦꯗꯅ꯫ ꯅꯆꯥꯅꯨꯄꯥ ꯑꯍꯜꯅ ꯀꯧꯕꯗ ꯆꯤꯊꯔꯝꯃꯅꯤ꯫ ꯑꯗꯣ ꯉꯁꯥꯏ ꯈꯟꯅꯕꯁꯤꯡ ꯑꯗꯣ ꯑꯩ ꯍꯥꯏꯒꯦꯁꯦ꯫ ꯑꯁꯨꯝꯅ ꯉꯁꯥꯏ ꯂꯨꯆꯤꯡꯕ ꯃꯆꯥꯁꯤꯡꯅ ꯈꯟꯅꯈꯤꯕ ꯋꯥꯔꯣꯜꯁꯤꯡ ꯑꯗꯨ ꯂꯩꯃꯔꯦꯝꯕꯤ ꯆꯅꯨꯗ ꯑꯃꯠꯇ ꯆꯤꯊꯗꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯑꯗꯨꯗꯤ ꯏꯅꯤꯡꯊꯧ, ꯇꯥꯗ ꯇꯣꯝꯊꯤꯜ ꯍꯣꯏꯅ ꯆꯠꯈ꯭ꯔꯤꯗꯣ ꯍꯣꯔꯦꯟ ꯅꯠꯇ꯭ꯔꯒ ꯍꯌꯦꯡ ꯑꯌꯨꯛ ꯍꯜꯋꯥꯏꯔꯛꯑꯅꯤꯅꯦ꯫ ꯑꯗꯨꯝꯃꯥꯏꯅ ꯍꯜꯋꯥꯏꯔꯛꯑꯅꯤ꯫ ꯑꯗꯣ ꯅꯪꯒꯤ ꯅꯨꯄꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯋꯥꯔꯣꯜꯁꯤꯡꯁꯦ ꯑꯃꯨꯛꯇ ꯈꯪꯍꯜꯂꯣ꯫ ꯍꯣꯏ, ꯈꯪꯍꯟꯒꯦ ꯏꯅꯤꯡꯊꯧ꯫